ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯣꯇꯤ ꯏꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯈꯦꯇ꯭ꯔꯤꯒꯥꯎ ꯑꯦꯁꯤꯒꯤ ꯃꯅꯨꯡ ꯆꯟꯕ ꯋꯥꯈ ꯈꯨꯟꯗ JJMꯒꯤ ꯋꯦꯕꯁꯥꯏꯠ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯏꯁꯤꯡ ꯐꯪꯂꯦ ꯍꯥꯏꯅ ꯌꯥꯎꯔꯦ ꯍꯥꯏꯔꯤ Manipurgi fibamsida hunaduna laibagi mahuta idea of Manipurda thajaba miyamgi mihutsinna punna paminasi haina MP Dr. Angomcha Bimol haikre Madi lamdamasida president rule laglabadi miyamna afabu oigani haina khalamba ona tainaba oiri haina Wangoi Kendrigi MLA Khuraijam Loken na phongdokre Kurumchari ISTV bu mireng tabiri bu pumna mopu taram nokchari hojupau sandona pisari Ketrigao AC gi manu chena leiba wakha khunda Jal Jeevan Mission Har Ghar Jal gi makhada thaknaba ising yumthong khuding da fangal haina website ta thagalekli basi ngasi fawba khullasida thaknaba ising fangan kiba leiti haina khunja singna pendaba phongdokli khullasigi club amadi women association gi mihut singna paumi singa unaba amada amarjanat chongthamna JJM gi website ta upload tawrakibada khullasigi yumthong khuding toti ising fanghale hari basi ising fangba leite khullasigi ayamba yumthong ising leiraga amadi khulgi hand pump amadagi sizinaduna lakli khullasigi lambi thongi fibam su phattabana khunja singna chathok jasin tawbada khudong chadaba kya mayoknari haiki ising se tinge Google dadi 2019 de tinge harami 2019 dagi ai toti se abada taba ude hujibo ude haita ai isa makki yumsu leje sida ai khun machani masi makti sarkarna akoida namthak lamno tawbse sibakti nungai jade ado yamna nakpa mafam ni only 7 kilometer khatani sida mai tawbi se yam nungai taba phawi aduna akoi phangye harabani na PR su lari ba kogni na numi humni mari ni simon ga phangan biyo na ai mayamda hajari bari le na authority singa Khullasigi mihot Susil Kumar na khungangasigi yumthong khuding ising fanghanduna water supply da mahaki apokpa S Rajen pump operator oina thabak tawri haibasi karamba mong da hapkibano mahaki apokpa pump operator oiri hairabadi mahaki fangfam thokpa ngasi fawba fangan kibasu leiti haiki Adarna thabak tawro mai ju karam kana thak tawro mano adigi thabak tawai tawro pose sije mai to lo sibiro siju oi phagna ina bibiro sarkana Waka Women's Development Association ki Secretary Law Sambam Balisurina JJM ki makhadi ising fanghale hari basi aranba wafamni khullasigi thaknaba ising matik chana fanghandri basi numit humni gi manung da mari leinaba loisang singna ising fanghanaba honagadabani haiki ngasi bok jahi kunji bokta khoida paiyep tingi basu leite ising phangi basu leite laira ba khoni ising ji leiraga da thaaga laibani adubu ising jidi phangena da Google da yawra abani na ado akhoi numit humni gi manungda ising je pibiro Amaramda Bishnupur District ta Paikhatpa Jal Jeevan Mission ga mari leinaba thabak thoram sing ngasi DC Bishnupur na mari leinaba official single loina na koina chatuna yengsinkhre kongchala dugi sarukama oina STO nambol amadi EE PHED na chingba official sing saruk yaduna chatkiba kongchala duda Utlaw water supply scheme Khozairo water supply scheme gi fibam yengsin baga loina na tawpok pi da Paikhatpa augmentation water supply scheme gi fibam su yengsinki DC Bishnupur na mari leinaba official sing na paikhatliba thabak sing matam chan Loshinaba Madi Magun Leba Tabak Ohenaba Pautak Biki Manipur gi Hauzik Oiriba Fiba Masiki Matang da Hunaduna Labagi Mahuta idea of Manipur da Thazaba Miyam gi Mihut Singna political gi Kenaba Thadok Naraga Amuktang Oiraba Supun na Pamina Si Haina MP Dr. Angomcha Bimol Akoi Jamna Paumi Singa Unabada Fongtokre Mahangna Makata na political status ki Hauzik Oiriba Fiba Masi Pukning Nushiba amasung ikaiba fawi lamdamasita laiba asigi political leader ma oiriba hanigi Chief Minister N Virena ngangloidaba wa fawba nganglakpa si laibak thibani N Virena fongdok loidaba wa kya fongdokiba sigi thakta kumtharaga politics tawbagi wafam leite Manipur da thokliba chahi ani henbagi manungda thokhriba kaya asi hanigi Chief Minister N Virena mahaki matamda thohan kibani haibasi ningsingba chungani haiki Mahaki government failure na miyoi kya relief camp lady bani haibasi khangadabani government of India na sanari balila asi hanagi Chief Minister N Virena mashana yaraga sanari bani haina maral sikhi Chief Minister famdagi hek lokthokibaga chingdagi nomai kaptharak palep kribasina masana dum takcharabani haiki Hujusik amsung tungi puari de lehogadabse that he presided over the breakdown of Manipur
and thousands of people losing their property and homes, lot of innocent people being slaughtered. He, as the CM of the state, was presiding over that macabre violence in Manipur. Mitom na landara su nga na ba magi security force lai ni Pm-Istv power lai ni aduna magi madugi leadership madugi ability to yahog da ba Delhi na hair ga yes en sat padagi ni ngasi IDP hai ba reality ma lanjena ba irai sa singi punchi se adumba matik chaba leader amana chahi chama gi mamang da soigera Congress pali ngai mamang da soigera British lady ngai mamang da soigera su ma da lady ngai da thengna ba ngamba gi mawon da administrative efficiency and effective leadership luching ba amagi magun yaw da ba CM amasung home minister mana mathaudang phajana pangthokpa ngamgi da badagi irei cha kaya muk na lanjinari bani haibasa masi mamyam na kawigano Paumi Singa Unabadu Mahana Makatana, Delhi na Hairak Pakudimak Hanegi, Chief Minister and Virena. Yes, Haiduna Chatluba Gimioikia. Relief Camp Telehele, Awaba Kangduna Lady by IDP Sing the Fawa, Wa Ngang Bangam Hundre. IDP Singi Apen Pen the Fungto Bangam Hundre, Kihanduna Lady. Ngasi Fawa IDP, Masing Fawa, Chap Chaba Masing Kang Bangam De. IDP Sing Nusiba Saduna Lady Haiki. Masana mathaudang phajana pangthok pa CM on home minister magadi irang se kamaina control to khangho da bang amau da bagi matakta chahi ani da IDP sing sigi mapunsi se kamain leli aida kihan kholan na pen da ba apam pam da hai bo ngaman da bagi matakta 2025 ke July da pangthok ki ba meeting am da kai aida hujik phaw da kai doge the total number of partially displaced or fully displaced ki masing ja ve koin hujik phaw lairi verify tawraga effective oina khoi je validate accurate data ama laina bo hona gadaba ni haidana government ki che yauri bas kayam thawoidana lera mage da masing bo chap chana lai lowa ngamde data se vek oi haise government of Manipur ki che ne bas mana IDP nungsi ba sari do mana IDP da mana nungsi na ba saraga ngangi ba mayam se nungsi ramba yai but nangi thabak nangi action na ta obas Chahi ahum lo masida Manipur da thengnari ba awaba amukta thengnadri lamda masida president rule laklabadi miyam na afaba oigani haina khalamba ona taina ba oire assembly dissolved tawraga fresh election tawba pamle haina wangoi kendra gi MLA khuraijam loken na phungdokre wafamasi ngasi ibudau maijrau lakpa seva committee iro maijrau mamang lekai na sinduna iro maijrau apunba open gym hangdokpa ga leinena miyam da khusina bagi thoramda phungdokhibani MLA khuraijam loken na makhatana state da thokliba irang asina maram oiraga Status Hiram Kuding the Awaba Ting Naduna Lakli. BJP Gi Oina, MLA Yamna Later Hojik Fawagi Linga Ama Same Gani Natraga, Same Loidra Hibangam Dana Lady, Jahi Ahumlo Masida Status Kudong Chada Bakaya Mayok Naduna Lakli. President Rule Laklabadi Miamgi Afabo Oigani Haina Kanaki, Adubu President Rule Gi Makada, Status Ki Tongan Bakendra Gi Miamgi Awaba Ying Bidri, Fiba Masta MLA Mo Oina Labagi Mahota Assembly dissolved Torga, fresh election Toba Pamle, Aigi Haina. Mang the Tharabadi Lamda Masi, Chocolate Pangamloy, Aigi Asoiba Semdok Paloina, Tungi Mirolgi Kalaga, Abhaba Tabakara Tausi, Amaromda, Wangoi Kendragi Oina President Rule, Manung Asda Local Area Development Fund, Kendra Pumbada. Chokha Thorangi Oiba Angam Batabak Baikali. Greater Imphal area da Lambi Sorok Sing, concrete rigid pavement, on Togli Basigi Anishuva Fiesta, Wangoi Kendragi Lambi Sing, Yaurak Lagani Hibaki Tazabale. Karigumba Kendra Sigi Lambi Sing, concrete pavement on Topangam Lagadi Miamda, Hena Kudong Chabo Oregani. Matam Kanadi Minung Si Amagaloina Napuna Yenaraga Chamina Si Haina, MLA Khuraijam Lokena Fongdoki. Nasigi Thoramada, Ibudong Maijrau Lakwa Seva Committee Advisor, Yumnam Rameshwar, SGO Wangoi Maibam Suranjoy, Lairenjam Maijrau GP Gimiam Gimihut Singh Susarukaki. I did not have any assembly dissolved to be election to Palm of Nisas. Kayino Hamilton. I say what Palm ever select saying the work and no Palm of Trail. One boy can open Jim Trat, Sabo, who is a Lojo say, Manipur can who pushed them to Yavanati. I could give you myself, say, Kunju Yam Chow, Kunjunati, Picker of Kunni. One side, Hibum Zulady, Emily, Hibum Zulady, uneasy Punjana, Pumatam, Yam, that's a Kunning area. I could merely say, I have a portion on a monk, Taraga, the Soccer Shula. I could give that, say. I'm not pulling Shiva, I'm not. It's hardly Iram, Shiva Queen and Axel, Mitobla, Kusikana, no, I do this.
Military Civic Action Program की मखादा हुंफुगतरुक सुबह बटालियन CRPF की अल्फा कंपनी ने सिंधना CM-GH रिलीफ कैंप दुलालेन की IDP सिंगदा फी तुनबा मशीन अमदी फी सानबा लंगेन थोखरे थरमदुदा हुंफुगतरुक सुबह बटालियन CRPF की CO AK साहू सेकंड इन कमांड सुदांशु सुरेश यादव इम्फाल PS की OC नरेश चिंगबा मियोय सिंह सरग्याकी पोलम सिंह खुसनबदुगी मतंगदा कमांडिंग ऑफिसर AK साहूना क्रिस्टियन मेडिकल हॉस्पिटल रिलीफ कैंप लेरिबा नुपी सिंह मसाना मसाबु थबक पिजदुना सेंथोक लेहनबा पुन्ना चौखटमिननबा अमसुंग पुलिस अमदी मियामगी मरक्ता लेनरिबा मरी हेना चसिलहनबा पांदमदा मशीन अमदी पोचै सिंह असि खुसिनबनी हाइखी ngasi पोलम सिंह यंथोकिबदुदा पुन्ना सेविंग मशीन निपान इंटरलॉकिंग मशीन अमा अमदी फी सानबा लंग मियोय तरागनिथोइदा खुसिनखी ट्रांसजेंडर मालेम थोंगाम की साइक्लिंग फॉर मणिपुर पीस की खोंचेत ngasi निमित कुनगा तरुकनी चनबदा बिहार की बुक्सर द थुंखरे महाकना यूपी की बॉर्डर हेड लांगथोरकपगा मांगजोंगना ngaiduna लेरमलबा SI हरिशंकर यादव न लुचिंगबा बिहार स्टेट पुलिस की टीम अमना महाकपु तरामना ओकलबा मतुंग मफम अदुदगी मतिक चाबा सिक्योरिटी न ngaक सेनबगा लोइनना लाकमिनरबा मतुंग बुक्सर द थुंखिबनी मफम अदुदा हेक थुंखिबगा श्री आदिनाथ अखारा टेंपल द लाइक खुरुमकी अमसुंग मफम अदुवाइगी अकोइबदा लेबा खुंजा क्या अमगसु हकथिंगना उनबगा लोइनना मणिपुरदा हौजिक ओरिबा फिबम सिंह असिगी मतंगदसु वारी साकी लोइनना मणिपुरदा महौसागुम तंगदो लैताबा हंजिलकना बहनबदा बिहार की मियामनसु मतेंग पांगबिना बाहाइजखी निंगसिंग बयाय मालेम थोंगाम की इंग तप्पगी पाउजेल पुबा खोंगचरसी उत्तर प्रदेश की डिस्ट्रिक्ट तरागनी थोई फाउदुना लाखिबा मतमदसु सेरादुगी तोंगान तोंगानबा डिस्ट्रिक्ट पुलिस सिंह यावना सेरादुगी मियामनसु महाकु तरामना ओकपीखिबगी वाफम लेख्रबा मतुंग बिहार पुलिस ना मुक मखाताना महाकु रिसीव तोपीखी कंगलेपाक माइनॉरिटी वेलफेयर ऑर्गेनाइजेशन के MWO न सिंधुना स्कूल की सिलेबस ता मणिपुर की येलहोमी सिंगी पुवारी हापियु हाइबा टॉपिक ता नोंमगी ओइबा अवेयरनेस अमदी लुब असिना सिंधुना लमदमसी की पुवारी द युमफम ओइरगा पांगथोकिबा क्विज की मना येंथोकपगी थौरम मणिपुर प्रेस क्लब ता पांगथोखरे थौरमदुदा पावर डिपार्टमेंट की सुपरिंटेंडिंग इंजीनियर मोहम्मद रियासुद्दीन खान कंगलेपाक माइनॉरिटी वेलफेयर ऑर्गेनाइजेशन के MWO के एडवाइजर TS मनिहार मार्क की प्रेसिडेंट नसीर खान पॉलिटिकल एक्टिविस्ट हाउबिजम की ताजेन माइतई HM की फॉर्मर प्रेसिडेंट N राजेंद्र न चिंगबा सरुक्याखी थौरंग मरी लेनना नसीर खान लमदमसी की पुवारी महिरोई सिंगना खंगदबना मरम ओइरगा खुनायसी थक्सी खासी वालकपा फुरुप अमगा अमगा इकाई खुमनबा थमनरक्तबा क्या थोरकली महिरोई सिंगना मपाल की पुवारी दी लाइरिक तंबदा यावबना ममुताना खंगले अदुबु लमदमसी की सिलेबस यावदबना करीसु खंगद्रे मसी खंगहन्नबा मरी लेनबा सिंगदा तक्शिनबा थौरमसी सिनबनी हाइखी अदुगा लुप असिना हाइजनिंगिबदी नसिगी पालिबा लाइंगाक सिंग असिदा अखुइगी हौरकफम अखुइगी लैबा फुरुप सिंग असिगी तोंगान तोंगाना करमना लाखिबनो करमना हौरखिबनो हाइबसिगी ओइबा मणिपुर खक्की ओइबा लारिक अमा स्कूल सिंगी सिलेबस ता हापीनबा पुनिंग चिनसिनजरी नोने डिस्ट्रिक्ट की मनुंग चना लेबा थंगाल खुलगी इपाइपु की हक्तक की चही की लेप्तना पांगथोक्तुना लाकबा लुबलक की मई हंदक चही की सोअयरपन पीदुना पांगथो हनबियो हाइना लुबलक की इमुंगी मियोय थामैदुन थाइमई न फोंदोखरे मणिपुर प्रेस क्लब ता पांगथोप पाउमी सिंग उनबदुदा हौजिक लुबलक पाइरिबा फैफोनलुंग थाइमई सु सरुक्याखी थाइमैदुन थाइमैना मखाताना थाइमई हाइबसी मखोइगी लोंदा लाइश्रम हाइबनी थंगाल खुलगी ओइना लुबलकपा हाइबसी थाइमई हाइब सागै असना पुदुना लाकपनी हजिक पुरीबा लुबलकपा सिगी ममांगदा इपाइपु कयाना पुरमलबा मतुंग महाकी मयामबना पुरबा मतुंग महाकना फम मखोइगी मयामबा सताउलुंगना पुरबा मतुंग महाक लेखिद्रे दुबु महाकपु पोलोइद्रिंगै ममांगदा हजिक पुरीबा फैफानलुंग थाइमैना लुबलकपगी फमसी पुदुना लाकपनी अदुबु हंदक चहीगी ओइना लुबलककी मई पांगथोकनबा खुलदगी सिंग खाइबा होरकपदा खुलगी मियोई कांगपु खरना थिंगबा होरकबा लोइनना कुमहै असिका मरी लेनना युपान थानबा लौ येबदा पुगे यादबदगी पुलिसना पुरगा चखिबसना थौरमसी पांगथोकपदा खुदोंग चादबा मायोकनरे अमरोमदा थौरमसी पांगथोकनबा खुलगी थौबैनसु अयाबा पीरिबनी हाइरिबा थौरमसी पांगथोक हौद्रबदी खुलदा अवाना तागदबा लेइ हाइना इपाइपु सिंगना हाइबिरमबगी मतुंगिना हाइरिबा पांगथोकतबा याद्रबा खुलगी ओइबा थौरमसी पांगथोकनबा मियामना मतेंग पांगबियु हाइखी 2019 की लुबलाकनी हाइबसे फम सिदे सुम पूरा सुम लाक अदोगी फम पूरा गा लाक से महाक से आहन होरे दुन आइना खरा कल्लिनेदा
ꯇꯨꯝꯖꯥ ꯃꯌꯥꯝꯁꯤꯡꯗ ꯆꯥꯛꯂꯦꯟ ꯄꯤꯖꯔꯒ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯍꯧꯖꯤꯛ ꯆꯠꯊꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯈ꯭ꯔꯦ ꯑꯗꯨꯅ ꯀꯁꯇꯃꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯕꯥꯟ ꯊꯥꯕ ꯖꯦꯡ ꯈꯣꯔꯧ ꯇꯧꯕ ꯍꯔꯥꯎ ꯀꯨꯝꯍꯩ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯒꯤ ꯂꯥꯏꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯄꯥꯡꯊꯣꯛꯔꯅꯤ ꯍꯥꯏꯅ ꯀꯠꯊꯣꯛꯈ꯭ꯔꯕꯅꯦꯕ ꯑꯗꯨ ꯃꯇꯝꯗ ꯁꯤ ꯄꯥꯡꯊꯣꯛꯇ꯭ꯔꯕꯗꯤ ꯏꯁꯣꯔꯅ ꯐꯠꯇꯕ ꯏꯃꯨꯡꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯈꯣꯏ ꯀꯁꯇꯃꯔꯤꯅ ꯐꯖꯅ ꯍꯥꯏꯔꯦ ꯑꯗꯨꯅ ꯑꯁꯤ ꯊꯕꯛꯁꯤ ꯄꯥꯡꯊꯣꯛꯇꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯤ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯐꯣꯡꯗꯣꯛꯆꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯐ꯭रीडम मूवमेंट फ्रीडम फाइटर अमा ओइना अमदि मणिपुर लेंगाकी डेप्यूटी एजुकेशन मिनिस्टर फाउब ओइरंबा लेखिद्रबा हेमाम नीलमणि सिंहगी वारीदा युमफम ओइबा लाइफ एंड वर्क्स ऑफ हेमाम नीलमणि सिंह हाइबसिदा नोंमगी ओइबा स्टेट लेवल सेमिनार मंगसी मोइरांग कॉलेज की ऑडिटोरियम दा पांगथोखरे हेमाम नीलमणि फाउंडेशन अ चैरिटेबल ट्रस्ट न स्पॉन्सर तौदुना द इंटरनल क्वालिटी एश्योरेंस सेल मोइरांग कॉलेज न सिंदुना पांगथोखिबा सेमिनार सिगी ओपनिंग सेशन की थोरमदा रिटायर्ड हेड ऑफ डिपार्टमेंट ENT रिम्स इम्फाल डॉक्टर एच प्रियो सखी रिटायर्ड प्रिंसिपल मोइरांग कॉलेज ए शरद चंद्र शर्मा मदे मोइरांग कॉलेज के प्रिंसिपल एन जोइना मथंगसिना चीफ गेस्ट प्रेसिडेंट अमदे गेस्ट ऑफ ऑनर सिंगोइना सरुयाखी थोरम हौदोकपदा लेखिदबा फ्रीडम फाइटर हेमाम नीलमणि गी फोटो दसु लैशु कतुने काइखुनुबा सुदखी मणिपुर यूनिवर्सिटी की हिस्ट्री डिपार्टमेंट के HOD प्रोफेसर चुंगमई जांगना मॉडरेटर ओइकिबा सेमिनार सिगी अहानबा टेक्निकल सेशन द वाई मोदू के जुगेश्वर डॉक्टर रीता देवी अमदी डॉक्टर प्रिया डेसीदा रिसोर्स पर्सन ओइना पेपर सिंह पाथोखी सेमिनार सिगी अनिसुबा टेक्निकल सेशन द मोइरांग कॉलेज की पॉलिटिकल साइंस डिपार्टमेंट के रिटायर्ड HOD वाई मोदूना मॉडरेटर ओइकिबा गलोइना रिसर्च स्कॉलर्स बोयाई हेमाम रिसर्च स्कॉलर स्वेता कोंचिंगबम रिसर्च स्कॉलर रंबा देवी माइरेंबम मोइरांग थेम लिंथोइंगंबी अमदी डॉक्टर ए किंगशन हेमाम नीलमणि अमदी महाकी फ्रीडम स्ट्रगल सिंह महाकी पुंसी वारी अमदी महाका INA गा लेनरंबा वारी द युमफम ओइबा पेपर सिंह पाथोखी सेमिनार दुदा पेपर पाथोखिबा सिंह दा थोरमपु सिंह ना सिलिलांगलिबा सिंह ना अरेंज तोबा अचंबा कुदोल पोत सिंह खुसिनखी वबगाई असेंबली कंस्टिट्युएंसी की मनुंग चंबदा लैबा हाइबोंग मखोंग पब्लिक ग्राउंड मणिपुर स्टेट रूरल लाइवलीहुड मिशन MSRLM अमदी डिपार्टमेंट ऑफ रूरल डेवलपमेंट एंड पंचायत राज गवर्नमेंट ऑफ मणिपुर गा माइबम उचुवा ग्राम पंचायत अमदी पुंची सिंथा BLF नुपी चौखट खोंगथांग BLF अपुनबा लिंगजल BLF लमजिंग मैरा BLF पुंसी खोंगचट BLF कपुन्ना PRI CVO कन्वर्जेंस प्रोजेक्ट की मनुंग चना नोंमगी ओइबा कन्वर्जेंस मेला अमा पांगथोखरे मेलास्ता कक्चिंग सिटी ब्लॉक की वीडियो खेदानंदा पोत्संगबम BLF की प्रेसिडेंट सलाम उंगबी अहनबी एक्स जिला परिषद मोहम्मद फकरुद्दीन माइबम उचुवा GP की एक्स प्रधान वांगजम उंगबी प्रेमावती लैमना चिंगबा यावना स्टेट गवर्नमेंट की डिपार्टमेंट तरागमाथोई ऑफिशियल सिंह सरुक्याखी थरमदुदा खेदानंदा पोत्संगबमना MSRLM न गवर्नमेंट की मखादा खुंगंग सिंगदा लेरिबा नुपी सिंगदा सेल्फ हेल्प ग्रुप सेमदुना खुंगंगी नुपी सिंगबु सेमिट लोन फगतनबसु कन्ना होनारी खुंगंगदा लेबा मियोई सिंग असि अयामबना लौ सिंगुबना मरु ओइबा सिनफमना ओइबना गवर्नमेंट की डिपार्टमेंट सिंगदा तोइना चटपगी खुदोंग चादबा कया मायोंगनारी ngasi GP से लेंगा की डिपार्टमेंट तरागमाथोई की ऑफिशियल सिंगना लाक्तुना मियामदा ngasi gi मेलासना खुदोंग चाबा क्या पीरी हाइकी The Office of the People Services sing ado koi GPC da koi na mela ma sinjaraga hairiba koi gi services sing Office of the People sing do koi adu gi potu jaga si da oina koi ngasi gi oina loinama koi services sing ado koi pije bagi convergence mela ma kha koi MSRLM ga sinjaraga punminaraga koi siminaba mela ma khagni असम की गोगामोग धेमाजीदा हंदक अक्टोबर कुनगा हुमदोइदगी कुनगा तरुक फाबा असम की सेकेंड लार्जेस्ट ट्राइब ओइरिबा मिसिंग फुरुप की अपुनबा महिरोइलु ऑल मिसिंग स्टूडेंट्स यूनियन ताका मिसिंग पोइरेन केबांग TMPK न सिंदुना मिसिंग स्पोर्ट्स कार्निवल की थोरम पांगथोखरे थोरमदुदा ऑल मणिपुर स्टूडेंट्स यूनियन की प्रेसिडेंट ब्रूस पेबम सु गेस्ट ऑफ ऑनर ओइना सरुकाखी थोरमदुदा एमसु की ऑर्गेनाइजेशन सेक्रेटरी थिंगवाइजम सनाचान HRD सेक्रेटरी मयांगलंबम कुमार अमसुंग फॉर्मर असिस्टेंट फाइनेंस सेक्रेटरी LN नाउरिमसु सरुकाखी मियोइ लिसिंग कुन की मथकता सरुक्यादुना पांगथोखिबा थोरमदुदा नॉर्थ ईस्ट स्टेट सिंगी मसक नायरबा महिरोइ लुचिंगबा क्यासु सरुक्याखी हरि तोंगान तोंगान बा असम की
furup kya gi mahairoi lup ki luching amasung Assam government ki cabinet minister sing bureaucrat officer kya su sarup kya ki hari tharamadu MSU gi president Bruce Bebamna isa gi furup kanglup ki saktam identity haibasi furup ama mapangal kanna hingna ba hotnabada yamna mathau tarai furup ki identity sina khwaidi gi araiba pambai ni khanduna khulai oina sizina rakpa sina awang nongpok lamdam gi apunba gi saktam singkup sana ngasidi thugairakle haina MSU gi assistant publicity and information secretary ngangom nihena kurek piduna thadorakpa chirol amana hairi chirol asna makhatara duna thoramadu da MSU gi president Bruce Bebamna makhatana hingnaba gi damak lanthing minariba aikhoi masel amato ina punsin bagi ona tainabada amana ama thazaba ngamnaraktaba aikhoi masel gi otpi naibiraba miyamni class struggle ni haibagi class contradiction adu mangki bagum khudimak yamna wakhal meeting pikthaраktuna ethnocentric oiba nationalism kya sagatnaraktuna aikhoi masel gi marakta oina ungkhatnabagi tanja yaholakle masi aikhoi awang nongpok furupcha khudimaki khwaidagi mangjabani amasung kanagumba aikhoi gi mathakta leiriba singi divisive policy na mai pakna khumang chawshilakle haibagi lengdraba khudamni hairi awang nongpok lamdam asida chakha thaurangi mingda lengak amasung MNC kyana kusamnaraga aikhoi gi mapung faraba amasung sizinaba haudana leijariba mamal naidraba natural resources singasi pukai langkai singbusu lona miyam gi ayaba yaudana exploit townabagi damak systematic policy amagi makhada changslakliba lalong singasi su aikhoi gi furup cha singna yamna kupna senaba mathau tarakle hairi development aggression sigi tungi poloi yamna tamthiba makhalgi fol kya aikhoida mayok narakani government of India na pukchil singlomlaba amasung anoba India ma ingsok lising amaga chamapani fugatareta mitam lakpagi leishemlon aduda matamadugi India gi luchingba singna awang nongpok lamdam gi furup cha singi top pasaktam nat chatnabi fizet chakcha puwari amasung wakhal meeting asi mapung fane kai khumnabi ba amasung khangminaram batarabadi ngasi North East India gi hauzik aikhoina leiriba fibam asidagi saruk tara hena khumang chawshinna chawkhalamgadabani haikre hari Punsida thengnarakpa awabasing mai leiduna chenbagi mahot mayoknaraga mai paknaba hotnagadabani haina lamlai kendra gi MLA KS Ibom Chana Takhel Union Club na sendana pangthokiba class 10 amadi 12 pass torba sing pukning thogatpa amadi mari suba mahei lamjing competition amasung special achievement gi prize entopagi thoramda phongtokre chingtam community hall da pangthokiba thoramadda RIMS gi department of biochemistry thabaktagi potharaba professor Dr Arambam Giridhari Telauchana Saijang JP ki nominee Amom Chamini Takhel Gram Panchayat ki pradhan ending themna chingba sarukyaki thoranga mari lenana KS Ibom Chana makata kibada mai pakpa maheroi oige harabadi hotnaba kanba mathautai mai paknaba hotnaba matam thengnaba awaba sing mayoknaba kirabadi mai pakpa ngamloi haina mahiroi singda pautak piki MU gi professor lobada criteria sudaba oza amabu khanjile mari leinaba authority ni yengduna leirabadi akanba khongjang changslakani haina Kanglei Park Students Association gi president Sukham Vidyanandana khoyathong da leiba KSC gi office ta wami singa unabada phongdokre mangna makhata na English singani kunga mari gi February gi kunga humdoida MU gi Department of Teacher Education gi professor ani launaba gi thokiba notification adugi matungina professor ama oibagi essential qualification asi PhD loi ki mathakta teacher education institution amada chahi tarage teaching experience laigadabani haina yauri adubu criteria asi sudaba KMM College of Education koba Andhra Pradesh laiba private college amadagi chahi nipan khaki teacher education ki experience laiba Pawan Kumar Yadavali koba mioi amabu khanki recruitment asigi criteria da chahi tarage teaching experience in teacher education hairabasu chahi nipan khaktagi experience laiba mioi amabu matau karamna khallibano Ambo University ki Department of Special Needs and Inclusive Education haibasi teacher education ki experience oina count toba yafam thokte hena laibak thibadi 8 years ki teaching experience on teacher education lai haribasi su janaba yaroi da wafamni Pawan Kumar Yadavalina KMM College of Education da Ingsok Lisingani Supnamapan gi September kunga manga dagi Ing Lisingani Taraga Taret ki October kunga mari fawa principal oi hairibasi NCTE regulation gi wangmatani haiki
National Deworming Day gi ani suba round gi Thauram District Health Society noni na sinduna pangthokre. National Tobacco Control Program amadi National Health Mission noni ga khusamnaduna Tobacco Free Youth Campaign ga loinana National District Headquarter gi Rema Public Academy da pangthokpa tharamaduna Additional Deputy Commissioner noni Steve Kapfudang, OC noni TS Dominic amadi JDO noni Javier Longmai na chingba miyoi sing sarukyaki. Thauranga mari lainana Chief Medical Officer noni Dr. Ajin Maring Maina Mahiroi Singda Chaba Thakpa matamda kari cheksin thorang lokhatkadage amadi hidak manana mioiba khunai da kayam kaiba pibage haibagi matangda sugaina wafam kya phungdokhi. Lions Club of Imphal East na Nongaibungda leiba SI Academy da chahi taraga mathuidagi taraga humdoi fawbda leiba Mahiroi Singh International Peace Poster Contest ama pangthokre. Together as one haiba team da pangthokiba changdamnaba du da Mahiroi kuntra romna sarukyaki changdamnaba du da Comprehensive School oinamgi Mahiroi Birkarma Laurembamna ahanba Senek School Imphal gi Ras Thingnamna anisuba amasung St George High School Wangkai gi S Purel Mangamna ahum supatakre. Ngarang Chechat Kungataruk Nomaijing Numita Manipur Police ki Kangbu Amana Imphal West ki Wangu Police Station ki Manung Chanba Thongkhong Laxmi Bazar dagi Sengkhai Thongkhai Tawbaga Mari Lenana Fare Haiduna ngasi media da yauriba top Upokpi Makhalekai digi Longjam Yaifaba Angom alias Nanau Chahi Kuntra amadi Bisnupur District ki Wangu Ahaluptagi Oinam Hen Basing Chahi Kuntra ga taret Hariba Mioi ani asi Pripak amasung masigi Lanmi Sanglup Red Army ga karigumba hiram amata da mari leinadi haina Pripak ki Department of Publicity and Propaganda gi Publicity Secretary Mangal Khumamna Thadorak Pachirol amana Hairi. Cherol isna makhatara duna Manipur Police ki mahausadagi hainaduna laklaba semjin sajinba Pumlan lalaba chinthibagi hainabi singadu amuk mathi phunglakpani hairi. Hauji pawgi maraktana tema bremtang lominasi. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup honglakliba punsigi lambisida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breaking matung na mayabam kana taram nok chari makhataba pau pisari. Bisnupur Youth Physical Fitness Association BYPFA Arambai Tengol Lamangdong Bisnupur Unit Life Savers Manipur Indian Red Cross Society Bisnupur District Branch amadi Babina Speciality Hospital ga kusumnana sinduna tola taraba sing da kathoklabe I haina mingthon ba nongmagi oiba voluntary blood donation camp kam awareness campaign Bisnupur Maning Lekai Community Hall da ngasi pangthokre tharamadu da Babina Speciality Hospital Blood Center ki head Dr. Bijoy Kumar Yumnam Arambai Tengol Lamangdong Bisnupur Unit ki Commander Amar Thautam IRCS Bisnupur District Branch ki Chairman Dr. Wahingbam Gulapi Secretary Dr. Ace Roman amadi atai BYPFA ki Thomi Singna Sarukyaduna campaign adu hautokhi tharamaduna nupa voluntary blood donor kunthra ga humdoi register tawbada mioi taruk default chatuna mioi kunga tare na lemne I katkhi Arambai Tengol Lamangdong ki Commander Amar Thaudamna Akanba anaba amanarako matamda tola taraba mioi singna I kamnabagi thibada awaba mayoknaba sida mating pangnaba thoramasi pangthokpani miyamnasu voluntarily tholaktuna EPPU amadi I gi awatpasing mentionbada aikhoi khudingna thawtang lominerasi haiki National Program for Control of Blindness and Visual Impairment SIS National Health Mission Directorate of Health Services Manipur amadi District Health Society Chandel na punna sinduna Love Your Eyes saiba timda kunga taruklak suba World Sight Day inglisingani kunga manga gi thoram District Hospital Chandel da ngasi pangtokre thoramadu da Health Director na mipung khudimang na aikhoi gi isagi mit asi
नुशिबा मा चंगी हाइबसी आर्थर यामना लेबा अमनी मियामना हॉस्पिटल की ओपीडी द सत्तुना तोंगान तोंगान बा अनाबसिंगी दि लायंगबा नत्रगा चेक तौबा तुइना चली अदुबु इसा इसाना करी मता नादे नॉर्मल नि हाइना खलिबा मित्सु सुसोई सोइदबिदा चेक तौथोपियु करिगुंबा अनाबा यावरमनबदी डॉक्टर ताना बिदुना सोक्सिलबा नत्रगा नारबा मित अदु ngalingaida kalhausi haiki Hemant Kumar na makha taraduna district hospital asida hana leiramba fibam dagi khara semdok semsin tawraga multi super speciality Assure Hospital ama semgaliba sida maru oiba trauma center CT scan yauna component mari lehengani hariba singa si chingi district mangada paikhat kani haiki Joyson Matthew na haiki with the National Program for Control of Blindness and Visual Impairment National Health Mission amadi Directorate of Health Services Manipur na District Hospital Chandel the state ki oina World Sight Day pangtopagidamak thagatwa phongtokhi Tongan be hiramda PhD amasung gold medal fanglakpa mahiroi sing amasung Tripura Board TBSC gi class chain gi exam da nipan suba position tarakrabi LBT singha yauna tongan ba category da first division pass tawraba mahiroi singbu Manipur Sahitya Parishad na manamathum piduna pukning thokatre tharamadda parishad ki president L Biramangal AMC ki cooperator Sukhmoy Saha JNM Dance Academy Manipur gi hanagi director L Upendra na singbana maruiba miyoi sing oiki Breast Cancer Awareness Month kamari lenana nongmagi oiba free breast cancer awareness cum screening camp ama pangtokre Karkinos Manipur Cancer Care Institute and Research Center Janims campus na sinduna every story is unique every journey matter haiba team da pangtokiba taramadda OPD mammography amadi ultrasound test tawbagi khudong chaba piki really Camasiga Mari Lenana Karkinos ki Chief Consultant Radiation Oncology Professor Dr. Y. Indivorna awang nongpok lamdamda Manipurasi breast cancer nabagi changwangna lady maramaduna naraktrngai da nganna matam chana khangdo hoba haibasi khwaidagi faba lambi amani breast cancer si mioi nipan gi manungda mioi amadi naba thingne chahi yam khalakpagi matungina molecular genetics na maram oiraga breast cancer gi haurakfam oiri Manipur da chahi kunga manga dagi kuntra fawbada leiba nupi singda breast cancer leirak pathingna basu yaure Masi ayambana mapamapu dagi oirakpasu oinasu tawi asigumba singa si matam chana khangdo hobada Karkinos na breast cancer assessment clinic amasu athubada hangdokna mathaurang leire haiki Luang apokpa mamikolgi marisuba production oina Razib Yangkhomna present tawduna wahengbam ongbi susla leimana puthokadaba yai thoiba haina mingthonba Manipuri feature film gi yai fathauni thoram wasi pangthokre Selwela mai chingda leiba sanamahi ki yonggi lining kol da pangthokiba thoni thoram aduda senior actor Ningthauja J Vidya amadi film asigi producer wahengbam ongbi susla leimana Mithunglen Singh oina sarukaki film asigi story abesana lukram screenplay Momocha Konthaujam amadi director Inaucha Kundrakwamni film asida Manipur film kumba kumbi kyana saktam langli tharonga mari lenana wangang loi singna Manipuri film gi matang da wafam kya phungtokna ki Wangbal da leiba senior citizen old age home gi kanale jedraba ahal singbo achamba khudol tamdona chakobagi thoram pangtokre ahal laman singbo mikup khara dang oirabasu momon Minok tamhanabagi dabak Khangabok Taleba KM Blooming Higher Secondary School amasung MMRC Unity Park Khangabok ki founder chairman Kundrakpam Menjor Mangang amadi mahaki imung manung na sindana chakobagi thoram adu pangthokiba thoram adu da Kundrakpam Menjor Mangang ningol chakobagi senglaba nunggi oiba wahanthok khangna lamda masiki khwaidigi charba kumhai asi yokhatminasi thaksi khasi khangna ahalaman singbuluna tobiba senabi bagi tangai fadaba leiri loinana ahalaman singi damak makhatana angama matam gi mating pangani haiki DS Muiva Atokilonsar Government of People's Republic of Nagaland GPRN October Kungamapan na Senapati District Headquarter da lakna bagi damang Senapati gi miyam na sem sabaga loinana mahakpu Senapati Stadium da harauk dam na okani hari Senapati District Headquarters ki tongan ba mafam taram na okna bagi banner kya thetuna mahakpu taram na okna ba sem sari tharamasi Naga People's Organization NPO na host oiduna United Naga Council UNC na singani niminatu da thabak thoram puna magleptuna Atokilonsar GPRN TS Muivabu ikai kumnabu utuna mayam puna sarukya bani reception helipad tagi horaga in trans hall fawba human chain semdana mahakpu taramna okani Ground preparation work is hectic food in. The work is in full swing by all the frontal organizations, publics from the neighboring villages, and we are expecting
tens of thousands delegates from all over South Nagaland, from far and near, from all walk of life. So, from the office of United Naga Council and frontal organization of the South Nagaland, we invite and we expect a big numbers of participants, and we request, we appeal to all the peoples to be a part of these honorable receptions to our honorable Atok Kelonser. UAE Manipuri community gi piba sing UAE Manipuri community gi ningol singbong asi ningol chakhoba gi tharam Good Earth Organic Farm Asman da pangthokre tharam adra tongan ba communities maitai pangal tangkhul loinana chinga madi tamgi group sing da gi ningol chawrak na chamayang khairomna nat ki oiba physical lighting setuna punna saruk yakhi tharam asina amaga nungshina ba mabungo pa oiba gi mari hena chesenduna ing tapalam da mama purakpa oirasanu hairi Hazik Sanabaki Pao Koigi senior sports journalist Moyani Thousand Gilobirasi. Sub-Junior Boys National Football Championship की मणिपुर की अहानबा मैच दा बिहार बु माइटी पपी खरे All India Football Federation की मेंग मखादा था सिगी तंग कुंतरेते की पंजाब की अमृतसर दा स्टेट तरातरुकना ग्रुप मरी थोंगना खाइरुतुना चथरिबा Sub-Junior Boys National Football Championship Tier 1 की ngachi chanakhiba मणिपुर की अहानबा मैच दा बिहार बु गोल 30 सिनोदा यामना लक्ष्यना माइटी पपी खिबने मणिपुर की माई पाकिबी गोल सिंग अदु हिदम योहेनबना मैच की 13 सुबा 13 सुबा 94 सुबा 33 सुबा मदी मैच की अपिबा मतमगी आप मिनिट अहुमदा गोल मंगा सनखी अतोपा गोल मंगा अदुना दामना मैच की कुंट्रा सुबा मदी मैच की अहन बहाब की आप मिनिट मरी द गोल अनि थिंगबाई जम सना तोंबना मैच की निफुतरे सुबा मदी हुमफु मरी सुबा मिनिट गोल अनि सनखी अतोपा गोल अदुना ngangbam sumanna match ki nipumathoi suba minita sanki bane manipur gi mathangi ani suba match tha sigi tang kunmapan gi nimidang waram pung mari tabada Odisha ga sanagane Asian Triathlon gi meng makhada tha sigi tang kunthra dagi mathang tha November tang ama phauba Jordan gi Aila Ekoba da pangthokadoriba Sahi kulumdoi makhagi Asian Junior Triathlon Championship ki India gi mode sinduna saruk yarunaba Manipur gi triathlete Sarungbam athoba maitei ngasi Imphal gi Biritiken Desert International Airport gi Jordan gi damag Imphal thadokre Manipur gi da natana India gi maming lerba triathlete masagi sahi 39 khatangai riba Sarungbam athoba maitei Singa mathak pisum lerakta leiba Sarungbam jiten amadi Sarungbam ongbi pitram leimagi masanupani hojik National Sports University Kumalampakta Bachelor of Physical Education and Sports ta manga suba semester tamliba mahiroini ahum suba Premier League ki ngasi sanakhiba match ta M Khabam amadi Mayang Imphal United Football Club mai pakre Sheikh Babu Macha Memorial Trust ni sponsor tawraga All Manipur Football Association gi meng makhada tha sigi tang mangadagi team taramanga na sarug yaduna sai tagel gi artificial top ground sanaba haukiba ahum suba Premier League ki ngasi SSC sector ground sanakiba ahanba match ta M Khabam na Young Fiji Gunen Lalamungbu gol ani sinoda maiti papi khibane M Khabam gi mai pakibi gol ani adu nongthongbam Nenaldo na match ki yankini thoi subamadi Thongam Lenin Maitaina match ki marphuni pan suba minita sanki ani suba match ki sanakibada Mayang Imphal United FC na KIOIC K3 awanglikaibu gol ani amada maiti papi khre Mayang Imphal United FC gi mai pakibi gol ani adu Wahembam Tej Kumar na match ki kuntra suba madi Wahembam Alex na match ki yankhihumdoi suba minita sanki match asida maiti kiba KIOIC K3 awanglikai gi amatangarba gol aduna Akas Pradhan na match ki kunmari suba minita sanki Kuntranipan suba Hazari amadi Dr. N. Tombi State Polo Tournament ki ngachi sanakhiba match singda Arvin Polo Club Team A Iroi Siamba Eastern Student Club Team B Nomibung amadi Manipur Police Sports Club Team B mai paktuna quarter final sangkhre Manipur Horse Riding and Polo Association gi meng makhada tha sigi tang 38 Polo Team Kuntranipan saruk yaduna Imphal gi mapal kangjibung Polo Ground da no odd basis sathariba Kuntranipan suba Hazari amadi Dr. N. Tombi State Polo Tournament ki ngachi sanakhiba ahanba match ta Arvin Polo Club Team A Iroi Sembana Khurai Polo Club pu Panjan Nipal ahumda maithiba piduna quarter final sangkhibane ani suba match ki sanakhibada Eastern Student Club Team B Nomaibungna KNMM Riding School Team A Singjamaibu Panjan Mapal Marida madi
ahum suba match ki sanakibada Manipur Police Sports Club Team B na Luang Popo Polo Club Luang Samambu Panjal Taret Anida Mighty Piduna quarter final sangre. Tara Marisuba Zadonang Memorial Football Tournament ki ngasi sanakiba match singda SKYC Sombungna LYC Lomaibu Mighty Piduna quarter final sangre. Zeliarong Football Association Gaming Makada Tha Sikitang Taramathoidegi Tim Kuntra Tarungna Group Taranithoi Thongna Khaidukuna Kumalampak Sports Complex ki main stadium da sanaba hokiba Tara Marisuba Zadonang Memorial Football Tournament ki ngasi sai tagel gi grass ground da sanakiba manga suba pre quarter final match da SKYC Sombungna LYC Longmaibu gol ahum sinoda Mighty Piduna quarter final sangkibane. SKYC Sombungi mai pakbi gol singadu kamai langanglung na match ki yang ni pan sumamadi humputara tare summinita gol ani sanki atopa gol aduna asangbam aphawbona match ki manga suba minita sanki taruk suba pre quarter final match ki sanagadaba CHYC Suangphun amadi SKYO Sangai Pro ki match sa CHYC Suangphun gi lon sanaroi ama SKYO Sangai Pro na protest tabudegi organizing committee na result thadoroktre. Sahi tramapun makhagi nepigi T20 trophy gi ngasi sanakiba Manipur gi anisuba match sa Meghalaya bu Mighty Pikrai. BCCI gi meng makhada tha sigitang kuntaruktegi Bharat Ratna Sri Atal Bihari Vajpayee Ikana Cricket Stadium Lucknow da chathariba sahi tramapun makhagi nupigi T20 trophy gi ngachi sanakiba Manipur gi anisuba match sa Meghalaya bu ran nifu manga da Mighty Pikibane. Match asida Meghalaya na toss ngamduna fielding khanki ahanba batting tokiba Manipurna apiba over kunda wicket taruk turaga run cham ka taramathoi lauki. Masiki pakhumda anisuba batting taukiba Meghalaya na over taranipan ga ball marida wicket loina turaga run humpu tarukhak lauduna match asi mighty khibane. Kunmanga suba Super Division Football League ki ngachi sanakiba match sa NC Club Khongampat na Imphal Football Club pu Mighty Pikrai. Imphal West District Football Association gi meng makhada tha sigitang kunmanga dagi team tarungna saruk yaduna Pamyal Ground Pasoi Patu da chathariba kunmanga suba Super Division Football League ki ngachi sanakiba match da NC Club Khongampat na Imphal Football Club pu gol ama sinoda Mighty Pikibane. NC Club Khongampat ki mai pakibgi gol adu Mutum Krishna Chandrana match ki yang kaitarit suba minita sanki Thagachari boyai makhataba sanabagi paumu pisari. Sports Authority of India Mad Inspector General of CRPF Manipur and Nagaland Sector Anina Kusanuduna Khelo India gi makhada Jamaga Yankai Katare Super Battalion CRPF na Sindana Thasiki Kungamaban Forward Chathakadaba Khelo India Bisnupur Under 19 Kho Tournament Inglisingani Kungamanga Kaibalam Jaugi Janpur Ground Hotokre. Bisnupur District ki tongan mafam singdagi lakpa team Nipan na Sarbyaduna Group Ani Thokna Khaidokuna Nimit Humni Chupna Chathakadaba Tournament Singasiki Ngasi Hotokpagi Thoramda Kuntragani Thui Super Battalion CRPF Loktaki Commandant Arun Kumar Minana Chief Case Amadi Jamaga Yankai Katare Super Battalion CRPF Amadi Kuntragani Thui Super Battalion CRPF ki atay ranking officer Kyasu Sarkyaki ngasi sanakibada ahanba match da Fanka Club Janpur na Kumbi Sandong Upper Primary School B point Kungani Thoi Taragamathoi da ani super match ki sanakibada na Kumbi Sandong Upper Primary School A na Chingmai High School bu point Taragamari Taragani Thoi da Maiti Piki Kuntragani Thui Super Battalion CRPF Loktaki CO Arun Kumar Minana Sports na Furup Khodimak Punchil Hanbangami, Aikoi Masil gi Marakta Amato Ibugi Saktam Sakal Hanbadanatana, Sportsmanship ki Wakalon, Sakal Hanbada Chowna Mating Oiragani Haiki. Manipur Madi Nagaland Sector CRPF ki meeting makhada chamagani Fugom Doi Super Battalion CRPF na Sinduna Amur Falcon Knockout Football Tournament Tamenglong Mini Stadium Apollo Ground Hotokre. Tharamadura local MLA Janghem Lung Panmai chamagani Fugom Doi Super Battalion CRPF Commandant Ravinder Sharma, Taruk Suba Sam Rifles Commandant Lieutenant Colonel Anupam Ateri, SP Lanyo Loikham, Tamenglong Sub-Divisional Officer Maidin Bui Di Chongta, Tamenglong Forest Range Officer Joel May na maruay pamiyay singwana sarugaki. Sports Authority of India ga Mera Yuva Bharat amadi Forest Department Tamenglong ga punna sponsor tawduna pangthokiba tournament adugi hawdokpagi match ta
Khangchuelon Youth Club amadi Chuilon Youth Club anina sanaki. Chamaga Yankee Kataruk Suva Talent CRPF Jiribam National Sports for Peace and Development Hyper Pandamda Mahi Kulenda Labor Multi-Utility Sports Complex Thariba Jiribam Cricket Tournament King as the Om Subanimita United Cricket Club Bauparaga Bumik Para Fathers Team Borobekraga Sanakiba Matsta United Cricket Club now over Kunda Wicket Nipan Turaga Ran Chamaga Humfuga Mari Lauki Madugi Pakumoina Anisuba Battling Tokibada Bumik Para Fathers Team na over Taragamari Ran Humfugani Thui Lauraga All Out Oibadiki United Cricket Club na Ran Chamaga Subna Anida Mai Pakibani Thasigi Kungamari Dagi AEC Auditorium Hall Jalkubari Guwahati da Pangthokiba Seru Classic NPC Regional English Ngani Kungamanga da Maitram Malengan Bana Gold Medal Fangkrai Gold Medal Fanglaknaba Maitram Malengan Babu Youth Development Organization YDO Patsoi Part 2 Mayale Kaina Sinduna Taram Okpakaloinena Puning Thogatkrai Hazil Slakpada Maruiba Pau Amkhana Pisari Toti Sing Fangriba Kedrugao AC ki Manung Chanba Waka Kunda JJM ki website yum thong khuding ising fangle haini yauri hari Manipur ki fibam sida hunaduna leiba ki mahuta idea of Manipur na thajaba miyam ki mihut Singapore na phamina si haina MP Dr. Angom Chabimol haikrai Amadi lamdamansa President rule laklabadi miyam na afabu oigani haina khalamba ona taina bu oire haina wangoi kendra ge MLA Khurai Jam Loket na phokrai Nasi gwen di ICB na sandok choy ba pa matang solution jare mireng tabiri ba pung na mapom khana